काउरोइदबा नखोंग थुदेगा नखुत्ता हापकनी नंगक तो थदटलगा फुटबॉल ओइना कावगनी नखोई मरी मंगा दो अखोई मैतै नोंसाना हेक फंगनबा नुमिता नंगक तो थदटलगा फुटबॉल ओइना कावगनी नखोंग थुदेगा नखुत्ता हापकनी मैम मैतै ददी ओंझनबा ngamद्रगा खुसु हलरोइदबा मरोनसु थोक्त्रबा अदोंदो ओंझल्ले मीनाई मसासिंगसे फी सुबा दुमाइने अखोई मैतै नोंसाना सुखिने आइबसे मखोई खंगबनीना मैतै नोंसागदी ओंझनबा ngamद्रबनीना मैतै नोंसा मनाक्ता ओंझलुरगदी मचेत मचेत तारगा माइगै मरीदा मचेत मरी थोकना साइथोखिने आइना खंगबनीना मरोन थोक्तरबा करिसु खुद हनबसु ngamरोइदबा अदुगुम्बा मालेम सलाइ तरेत की फिरांदा अकनबा सारी मीनाई नखोइसे मैतै मसागी मखुत्ता तारंबा तारगदी नोइना ngasi मालेम सलाइ तरेत अकनबा सारीबसे नखोइसे मैतै मसागी थौना कैना उटकदबनी फी सुरगा सुम्बा दुमाइना मीनाई मसा नोइबु सुम्बा ngamद्रगदी मैतै नोंसा अथौबा मयाम लैरिबसे करिसु कानादेबसे नोइ कावरोइदबनी अखोइ मैतै नोंसा अथौबगी मनाक्तदी चंगबा ngamद्रगा मीनाई मसा नोइना अदुदा अकनबा सारीबदो हिंबगी कानाद्रबा अदुगुम्बा महिकनेबसे नोइ कावरोइदबनी हुईना सामुगी मथुंदा खोंबदो नपुंसी चुप्पा असुम हुई ओलगा लैदोरिबनेबसे नखोइ कावरोइदबनी अदुना तिन्ना चिकना कुकी अमसु सीरबनी अदुदी नोइ खंगबा नरम चतुना हुईना चिकपदै ngaवबा मरोनमा तिन्ना चिकपदै सीबा मरोनमा नखोइदी मीनाईगी मपुंसीदा पोलकबैना मीनाई ओइना सुम लेनगदबनी मैतै मसागा मायोकनबा नुमित्ता मैतै मसाना मैतै नोंसाना फंगुबा नुमित्ता हौजी हौजी नोइना कावरिम नखोंदो थुदेगा नखुत्ता हापकनेबसे नोइ कावगनु मैतै सिंगी सलाइ तरेत की फिरालबु यामना उसितना करेम का थाइनदुना मखोंना कावरगा यामना फजदबा वाहिवटा सिजनदुना तौखिबा सिंगदुगी मथत्ता भारत सरकार अमदि मणिपुर सरकार अनिना मतम चाना मियेंग चंगदुना सुनबा थबक पाइखत्रगदी मदुना मरम ओइरगा तुंगदा थोलकपा अफफता पुमनमक भारत सरकार अमदि मणिपुर सरकारना पुगदबनि हाइना पीएस नंदो लुवांग प्रेसिडेंट अमुकोना फोंदोखरे इसिनाव मैम पाव मखाताना येंदिंगागी मरक्ता म्यांमारदगी अनीसुब वीडियो थाबिरकपा मयांगेफमदा थमजगे अदुदी येंगमिनरसी बर्मादा लेइबा म्यांमारगी चिनिनाव मयामदा पारी मोम चैनलना मतेंग पांगबिरमकिदमक्ता हाइनिंगा लेतना थागचरी इसिनाव मैम तंजासीदा मयांगेफमदा वीडियो अमतंग थमजरके थमजरिबा वीडियो से म्यांमारदगी चिनाव सिंगना अनीसुब वीडियो थाबिरकपनी अनिरकसुब वीडियो सिसु इसिनाव मयांगे मतेंगदगी मफमदुमक्तदा मतेंग पांगबा ngamjakibadagi इसिनाव सिंगना थाबिरकपा वीडियोनी हाइरिबा वीडियो से मयांगेफमदा थमजगे म्यांमारदा अवाना तादुना जुवा हाखिबदगी अदुकी मतिक अवाबदा अवाबा मायोकनरिबा मफमदुदा अखोइ मयांगे माइगैदगी अंगमा मतेंग खजिखक पांगबा ngambase मयाम पुनमकी सपोर्ट मयाम पुनमकी मतेंगदगिनी मखाताना हौजिक हौजिक म्यांमारदा लेबे इचिनाव सिंगदा अखोइना अंगमा मतेंग खजिकतंगा पांगमिनागिसी अदुना नंबर से पिजरमगे मयामना हारिबा नंबर सिदा अंगमा मतेंग पांगबिउ अखोइ हुजिक हुजिक म्यांमारदा इचिनाव सिंग अवाबदा अवाबा मायोकनना लेरेबसे अखोइ काउमिनारोइसी अदुदी वीडियो से मो येंगमिनरसी म्यांमारदगी इचिनाव सिंगना अनिरकसुब वीडियो थाबिरकपा मयांगेफमदा थमजगे बर्मादा लेइबा म्यांमारगी चिनिनाव मयामदा पारी मोम चैनलना मतेंग पांगबिरमकिदमक्ता हाइनिंगा लेतना थागचरी पारी इमोम चैनल बर्मादा लेरिबा सिनाव खुदिमंगना थागतपा फोंदोकचरी बर्मादा लेरिबा सिनावसिंगदा मतेंग पांगबिरकपगिदमक ngamkhoi leitena थागतपा फोंदोकचरी पारी इमोम चैनल इसिनाव मैम अहममक्तदा यामना मरुओइबा पाव मा हाना येंगमिनरसी अंगकपा पावसु हाइबा तारे कुकी CSO ऑर्गेनाइजेशन तरेतना सेंट्रल गवर्नमेंट की मथक्ता ओपन चैलेंज तौखरे हाइरिबा पाव से हौजिक हौजिक कुकी CSO ऑर्गेनाइजेशन तरेत पुल्लगा सेंट्रल गवर्नमेंट की मथक्ता ओपन चैलेंज तौखरे तौसु तौरखिनी लेपसु लेपोइ कुकी सिंगना मरमदी कुकी सिंगना NIA दा ओपन चैलेंज तौरी अदुबो NIA ना हाइरिबा कुकी निपादु हौजिक फाबो फाद्री अदुतनतना सुसानपुरदसु कुकी सिंगना बॉम्ब ब्लास्ट तौरगा युम कयामा थुकाइखिबगी वीडियो वायरल तौखरबनी असिगुम्बा कुकी सिंगना ड्रोन बॉम्बिंग तौरगा मिचम कयागी मथक्ते अटैक तौखिबा लैखरबनी असुगुम्बा इलीगल इमिग्रेट्स कुकी नार्को टेररिस्टना टेररिज्म की थबक थोंग चथबा मयाम लैना सेंट्रल गवर्नमेंट उसनदबा सादुना लैबनिना हौजिकती सेंट्रल गवर्नमेंट की मथक्तसु कुकी गी लैरिबा CSO ऑर्गेनाइजेशन तरेना ओपन चैलेंज तौखरे पावसे येंगमिनरसी हौजिक हौजिक इंडिया अमदी म्यांमार की ngamkhai sambal khabagi tamakta सेंट्रल गवर्नमेंट ना लौखलैबा थौदांग असिदा कुकी की CSO ऑर्गेनाइजेशन तरेतना मोरेदा लैबा लम मपुसिंगदा लम पीगनु हाइना हाई खरे हाइरी अथिंग पी खरे हाइरी अदुदी पावसे तामिनरसिको
अखोइदी कुमई से असुम येंग तारे सेंट्रल गवर्नमेंट दसु कुकी सिंगना तौरेब ओपन चैलेंज मैम से सेंट्रल गवर्नमेंट ना उसिनदब सारगा असुम लेबनिना कुकी सिंगी नोंगो नोंगमगी असुम लम से हेनबा हेनगलकपा ताबा अदोदी पाव से येंगमिनरसी चिनाव मैम ngamkai sambal khabu ki lampi dana pa more gi kuki organization singla lam mapu sing da hai kre India amasung Myanmar gi ngamkai oi ba more da ngamkai sambal khana ba gi damag lampi ba yaroi haina more da leiba toan ba kuki community organization tare na mafam masda leiba lam mapu sing da khangan kre haidi kuki laisin leptana phagat lingai gi cherakta mamang thage kunthra mathoida 0.9 mm gi kapa yarba maru ahum yabo magazine gi konana 9 mm pistol ama pistol asigi holster ama mobile phone ahum amasung two wheeler ani ga konana phakiba KCP noyon gi active cadre ne haiba mioi manga gi manungta ama Imphal East commando no pharaba matungda sajiwada leba Manipur Central Jail da remand tawraba matungda masang amlaktre haiduna Jenims da laikana na bapukhalakpada kanbak ngamdana laikidre laghawlup asiki laikidraba mioi ni haiba ha adugi maming khoisnam sana zawba sahi kunga taret apokpa KS Gandhi kawi khurai ning thobung laikai dagi ni haide numit adu the police control room na thadro pose rolamada laikhidraba sana zawba khaktana tana phare haide ba topa mi sing aduna chingmai rong maning laikai dagi haujikna sawongbung thongkhong da leiba khoinai jam robert sang sahi kunga mari soibam laikai ayang pali road dagi soibam rohit sahi kulumdoi langol game village zone 2 dagi laisang them nawbi sahi kunthrom doi amasung lamlai mayai laikai dagi khaidem nongpong anba maitai ni haina phongdo rakibani laikhidraba yauna makhoi manga Imphal East amasung Imphal West ki tonga mafamdagi numittu da phabani haibaga loinana makhoi manga ase extortion amasung intimidation da involve tawbani haiba wafam su phongdorakibani matang asida panba yabadi mahak thasi ki tarahumdagi ayuk pung 13 ga minute yankhirom tarakpada Jenims da laikhidabani haidi mahak laikhidabagi matang da porompat PS na UD case number 2 close 4 2025 register tawduna lokhat khre haidi UD case asigi matungina mahak ki haksang executive magistrate amana sarugya duna magisterial inquest torba matungda video coverage tawduna post mortem examination tawkhre haidi adumona mahaki misi asigi mayokta semkiba JSC gi member yungkhaibam nungsi tongbina phungdorokpada di KA sana zawbugi misi gi chapchaba maram khangdri bhawba mahaki haksang laukhiroi post mortem examination asidi mahaki haksang pumtharaktrngai da pangthokpagi wani mahak matau karamna sikhabano haibadu chapchana khangdoknaba tawkhibani mangonda tholiba thodok asi Manipur gi atopa nahasingda makha tana thorakloi haningai laite misi asigi langla langjal athuba matamda puthoktunna senaba mara laiba miyosing gi mathakta logi jairak pikadabani haina phongdorakhibani Mizoram मांगजबना अखोई ता ओइबा मांगजबगी सरुक अखोई ता ओइबसे असि यामना कुइनदी यारा अरोय अखोई मयाम खांगबसे असुम खांगमनी खांगबंगम झलक्त्रगदी कनागुंबा अमना थिंगबगी असि मतिक लेते बफमसे सिमका हाइजगे अदु एचनाव मयाम तंजा असिदा यामना नुंगाइतबा वफम खजितंग थमजरमगे सही कुंतरे त फाजरिबा खोसनाम सना जावबा मतांग मतम सादना लेखिदबसे अखोई थमोइदा अदुकी मतिक पेंदे हौजिक Manipur sida kuki illegal immigrants kuki narco terrorists na tauning ba tawraga maitai kaya gi mathakta ot panai ba tawraga Manipur thukai gena kuki singna honare ba tanja sida khangba ngamdaga ngammaktabadagi isa gi yum isa gi nungai raba isa gi nungsi raba yum kayama thado maga imaleba ki tamakta ne chongthokpadagi ngasidi अखोई मैम की मरक्तगी सही कुंतरे तब फाजरइबा खुशनाम सना जावबा अखोई मैम थादो मगा थवाइना पंथा ओइ खरे अदुबो हौजिक थवाइना पंथा ओइरिबा खुशनाम सना जावबसिगी अचुंबा लंगला लंजिनगी तमक्ता थोगलइबसिदा पारी मोम चेलगी मागी देगिसु सौगचरी हाइरिबा खुशनाम सना जावबा सही कुंतरे तब फाजरइबसे ngasi खुशनाम सना जावबा थोइबा समाइना अतोपा कनागुंबा अमदा थोगलोय हाइबगी हाइनिंगाइ लेते कुकी सिंगना सोगलैबा लानसे असि लोइसल्लगदी अखोइगी मैतै मसा योमथोंगदगी थोगलैबा इमालेबा कनबगी तमक थोगलैबसे असि असुगुमना थोगलागा थवाइना पंथा ओइरोइदबनी असिगी दायित्व पुनमक कुकी सिंगना पुगदबनी अमदी हौजिक खोसनाम सना जावबगी हौजिकी ओइरिबा फिबमसिगी अचुंबा लंगला लंजिन पुथोपिनबगी तमक्ता लैरिबा लैंगाकी पुंगनिंग चिंझनजगे laisin leptana phagat lingai gi cherakta mamang thage kunthra mathoida 0.9 mm gi kapa yarba maru ahum yabo magazine gi konana 9 mm pistol ama pistol asigi holster ama mobile phone ahum amasung two wheeler ani ga konana phakiba KCP noyon gi active cadre ne haiba mioi manga gi manungta ama Imphal East commando no pharaba matungda sajiwada leba Manipur Central Jail da remand tawraba matungda masang amlaktre haiduna Jenims da laikana na bapukhalakpada kanbak ngamdana laikidre laghawlup asigi laikhidraba mioi ni haiba
naha adugi maming khoisnam sana zawba sahi kunga taret apokpa KS Gandhi kawe khurai ning thobung laikai dagi ni haide numit adu the police control room na thadro pose rol amada laikhidraba sana zawba khakta natana phare haide ba topa mi sing aduna chingmai rong maning laikai dagi haujingna sawongbung thongkhong da leiba khoinai jam robert sang sahi kunga mari soibam laikai ayang pali road dagi soibam rohit sahi kulumdoi langol game village zone 2 dagi laisang them nawbi sahi kunthrom doi amasung lamlai mayai laikai dagi khaidem nongpong anba maitei ni haina phongdorakibani laikhidraba yauna makhoi manga imphal east amasung imphal west ki tonga tongan mofam dagi numitu da phabani haibaga loinana makhoi manga ase extortion amasung intimidation da involve tawbani haiba wafam su phongdorakibani matang asida panba yabadi mahak thasi ki tarahumdagi ayuk pung 13 minute yankhirom tarakpada jenims da laikhidabani haidi mahak laikhidabagi matang da porompat PS na UD case number 2 close 4 2025 register tawduna lokhat khre haidi UD case asigi matungina mahak ki haksang executive magistrate amana sarugya duna magisterial inquest torpa matungda video coverage tawduna post mortem examination tawkhre haidi adumona mahak ki misi asigi mayokta semkiba JSC ki member yungkhaibam nungsi tombina phongdorokpada di ke sana zawbugi misi ki chapchaba maram khangdri bhawa mahak ki haksang laukhiroi post mortem examination asidi mahak ki haksang pumtharaktrngeida pangthokpagi wani mahak matau karamna sikibano haibadu chapchana khangdoknaba tawkhibani mangonda tholiba thodok asi manipur gi atopa nahasingda makhata na thorakloi haningai leite misi asigi langla langjal athuba matamda puthoktunna senaba mara leba miyosinggi mathakta logi jairak pikadabani haina phongdorakibani Mizoram Pari mom channel sibu yengbiriba mayam puno pu ikai khumna jari ngasi mayam puno ke phomda pari mom channel la ikai khumna ba uchage aina waham khajitang thamjage ngasi pari mom channel bu support tawbiraga pari mom channel da ngasi yo phawda thauna pangal happy bagi tamakta mayam puno mapu haningai ta thagatpa phongdok chari lambi lamjing biraga asu maina tawsi asi tawsi aina takpi tambi badagi ngasi Myanmar jona mateng pangmangam jabani loina na mateng pangna bagi tamakta aibu support tawbiraiba mayam puna mapusu amuka suhana pari mom chena thagaro phongdok chari loina na oza amadi egi nungsiraba ibung yupa ikai khumnabda matik charba mayamna matam khudimakta aibu lamjing biraga sumaita wadamni si tawadamena guide tawbari ngasi asi khudimak ngamjabani awana taduna Myanmar da juwa hakibadagi awaba mayoknariba mafam dumakta da mateng pangbang ngamni base isinau singi mateng dagi mayam gi mateng dagi ni aduna mayam puna mapu donation kapirakpa loina na aibu lambi takpiba amadi aibu thauna pangal hapiba mayam puna mapu pari mom channel la amuka sohana ikai khumna jari matam khudi makta asumaina asum pari mom channel bu support to view thauna pangal hapiu makhatana mayam gi mateng pangba ngamba oijage mayam gi mateng natragadi pari mom channel la karisu toba ngamba nate ngasi pari mom channel la tawjari ba khudi mak mayam gi mateng dage ni aduna amuka sohana mayam puna mapu pari mom channel gi mage dagi thagat phongdok chari ngasi Myanmar dagi isinau singna anirak suba video thabirakpagi tamakta isinau singbu haingai tan thagat phongdok chari aduri makhatana mateng pangbirakpa isinau kharagi ming lokhachage adu akhoi makhatana mateng pangbagi akhoi sinja langjari mayamna mateng khajitang osu pangbirakane bagi thajaba thamjari mafam dudi karisu lawningai leitere yum kai tumna mang takna loi khare chanaba thaknaba leite hidak langthak leite awabada awa mayok nari setnaba chanaba leite maram khudimakta awatpagi awatpa ngaktani aduna mafam dumakta da ekhoina mateng pangbai se thamoida aduki matik nungaiba phawri adu mayam gi mateng dagi khudimak ngamjabani mayam punamakpu amuka sona thagatba phongdokjari adudi mateng pangbirakpa isinau singi ming lokhotjarage haujik mateng pangbirakpa amadi mamangda mateng pangkhiba aduda chitha nanthoba isinau singi ming leihoba doi lokhotjarake ahama maktada lokhotchadoriba ming ase kanghujam Ravi Kumar Singh pokpham mayai leikai dagi lising ama mateng pangbirei haningai ta thagatba phongdokjari aduga mathang asina amuk kongba Nandreibam leikai dagi ningthaujam bhorotna lupa chamri mateng pangbirei haningai ta thagatjari mathang asina amuk KS Prabhavati Devi Nongoibung Academy Road lupa chamnga ka janghai manga mateng pangbirei mamangdasu haujiki iche sigi ichanupi luhongbada kabirakpa donation do akhoi chinau singi ni aina mateng pangbirakpa leikhrabani iche bu haningai ta thawatpa phongdokjari tungda mayamgi hena mateng pangba ngamba oibiu mathang asina amuk porompat-tagi pebam Roni Balana lupa chahum isinau singi ni aina mateng pangbirei haningai ta thagatpa phongdokjari mathang asina amuk loitam Radhe Khamaral mamang lekai dagi lupa chamnga mateng pangbirei haningai ta thagatjari mathang asina amuk Wangkhem Khambi Leima Saiton Awang Lekai dagi lupa chani mateng pangbirei haningai ta thagatjari
asina muk posamam ongbi RK Chandra Sakhi Devi Khangempali Pankadagi lupa lising ama mateng pangbire hainingai ta thagachari asina muk kawadagi ibudo khana chawba sin puren apunbagi mingda lupa lising ama Sundari Laisramna lupa lising ama mateng pangbire hainingai ta thagat phongdok chari asina muk Kanguzam Santa Singh Lema Pokpham Khunpham Mamang Lekai degi lupa chamnga mateng pangbire haningai ta thagat phongdok chari asina muk Charangpat Mamang Lekai degi KH Tikenna lupa lising ama mateng pangbire haningai ta thagat phongdok chari asina muk Tinguzam Ongbi Rupobati Leima Zam Joykamar Maitaiga apunbo oiraga lupa chamnga isinau singine mateng pangbire Maibi Sana Konung Pura Sanglakpi degi haningai ta thagat phongdok chari asina muk Nongmai Them Pari Yuhenba Nachau Bisnupur dagi lupa chamnga mateng pangbire haningai ta thagat phongdok chari isinau singi mateng pangbire paitamak mayam puno pu haningai ta thagat chari asina muk Soibam Sage Kanchipur dagi lupa lising ani mateng pangbire mingamani lepham kaisu hairakte aduma pu haningai ta thagat phongdok chari matam kuina hena mayangi mateng pangmangam boibu mayam puno mapusu amuka sona thagat chari isinau singi mateng pangbire pa amadi Myanmar awana taduna leiriba juha haki bidagi awabada awawa mayok na riba singini aina mateng pangbirakpa mayamgi ming lokotchare asi mamangda hapirakpa amadi hoji hapirakpa mayam punchalaga aina mingse lokotchabani amakasu haijege maraka sida amuka chitha nanthoba leiragasu mayamna haibirakane abegi thajaba thamjari ado mayam punamakta amukasu pari mom channel na ikok nonjari mayamgi mateng natana pari mom channel na kaisu tawba ngamde awana taduna leibai chinau singda ekhoina angama mateng khaji tang pangjen minasi adudi chinau mayam makha tawa video mok yengminarasi Rampai Tengol Gilusung Purel Korawan Mukumana Wapam Kara Tamlakly Madude Kut Pulaga Funaba Pawa Midna Oba Mapam Singtum Krabane Kut Tadok Lakpa Matamda Kari Oini Kangdre Sima Hage Ekoi Maitena Wakal Kandarakta Matamda Ekoi Mamangda Kuina Mupangam Gadabakanasu Laite Haina Korawan Bana Tamlakly Duke Sinau Mayam Mizoram di Pat Le Hairi Nungai Bada Pat Le Apat Pada Haying Tong Baido Mizoram da Oire Myanmar dagi ta natana mafam dagi lanjena na lakpa Kuki mayam ama Mizoram da khomjalubado ngasidi Mizoram se pat le ai apat pada haing mayam ama tongchale hairi lupa karor yankhai rongi mayagi drugs Mizoram dagi phare hairi Myanmar dagi Tripura rom dara kadom dana pubagi tawrambada phabani hairi adudi pause tarasi ko hoji Mizoram da oiriba phibam Kuki mayam ama khomjalubadagi matha sariba phibam Kuki mayam Myanmar amde chelak pata natana phom dagi lanjena na lakpa Kuki refugee mayam matam akakpa matam pikhrabani Myanmar dagi masama sagi maramda hankharo haina sarak asida tanja asida Mizoram do amukamo Kuki illegal immigrants Kuki narco terrorists singna mahik virus sanghallame hairi apat pada haying tonge hujikti adudi tarasiko pause Mizoram se hujikti Kuki mayam na changjalakpadagi pat le hairi Mizoram Drakki Makon Nomonomugi Oiba Hengalakle, Myanmar Tripura Tamna Puna Honaramba, Crore Yankainitogi, Med Tablet Mizoram the Pare Hadi. Mizoram Gimiam the Myanmar, Manipur, Bangladesh, the Kitsanselaki, but refugees sing Masing Yam Selakpatagi, State Aduda, Drak Lalon Bama de Crime Gisang Nomonomogi Wankalakre, refugees sing Gumaram the Halan Kina Bahina the Gaitserata, Haukiba April Taramatoida, Directorate of Revenue Intelligence, DRIna, Myanmar Pusilakton, Mizoram, Pauroga Tripura, the Puna Honaramba, Malem Gikaitel the Lupa Cro Yankainitorongi Oigadaba, Methamphetamine, Med Tablet, Pagapangam Krehadi, Paugi sources in a Makata, Badi Haukiba April Taramatoida, DRI Amadi Atopa Law Enforcing Agency Singna, Akangaba Power Mapangbadagi, Mizoram Konung Aizol Kara Lapna Salagaleba, Mapamamadagi, Agalen registration number, Oiba, 12-wheeler truck Amada Puramba, Tablet Singadu Pagapangam Kipani Haidi, Mizoram Kakta Drakimakon Oibadagi Handoptuna India Awang Pota Lady by State Singda, drug supply Taubugi Lambiasi Mizoram no Oirabra and Handak Pagat Kibat Tablet Singasidagi, Miyangi Asobo Wahang Ama Oirakli, Nasip Haubuda, Methamphetamine, Ice Nataga Crystal Met, Haina Kanglaba Tablet as the Awang no Puki State Singda, KG 184.50 Pagapangam Krehadi. Aduga Moyam no Nimama, Huina Chikpata Natana Tinna Chikpedagisu, Kuki militants ama siry hairi, Huina Pange Chikpadagi, Kuki Mayamama, haujik rabiski anabadagi, Kuki Mayama Ngaurabaneva,
Tanjasida Makamo, Kuki militants ama, Tinna Chikpadagi, Kulen Yokre Hairi, Asisu Tahausiko Pause. Kuki militant ama tinna chikpadagi siry haina social media singda thaganarakre. Now, ma'am, Yam the Nueva Pawama, Kuki National Army gi Deputy Army Chief Oibrake no Makogi Zumda, Karikarino Yana give Pirame Hairi, Adugi Pauses or Tarasiko. KNA Deputy Army Chief ki mayumda sakhang da busingna no mai kapsilam lay. Lainga ka suspension of operation susat na riba Kuki lal holup ma wediba Kuki National Army ki Deputy Army Chief ki mayumda masakhang da bukulai pai busingna no mai round kya kapsinduna attack sa tharam le haidi. Pawas na ay tawdo adu ngarang ahing nungyay matung pung ama makarom taba matamda Surjanpur gi Thenthang Matijang village da layba yumda thokibani. Tawdo adu da miyoy amata asopan yaukibagi paw haujik phawbagi oina phangba ngamdri haidi. Nakalamorom da Kuki National Army ki Deputy Chief ki mayumda masakang da khulai paiba singna nongmai kapsinduna attack sa tharam khiba thawong adu Kelo na akaramong ta condemn torokpaga loinana thawong adu pangdaba amadi miki thisinga chathagadaba thawong ni haina phongdorokpaga loinana kene na lokhalakpa section thorang oina ngasidagi hauna don't to ducks curfew chathaba hauragani haina lauthokre duga mukai chinau mayam Surachandra Zirduka Semboi Mateina Thamakpa wafam khajitang tamina si mahaki pestei lakhotpa pausima hana tamina si chinau mayam Rakpada Surchandra Judoka Semboy Mitai Hariba Pes Asina Fongdok Pagi Matungina KNA gi Deputy Chief Thenthang Alliance Thapai Mayum da Kaplamle Date 15 gi Manungda surrender Taudrabadi Khut Thagani Jomi Oiba Yai Haina KNA na Hairi Haibo Pongdokli Isinau mayam Kuki CSO organization tare na central government open challenge story ko ado aikoi huji maitai na dinga si jo bawda ain kaiba thabak se aikoi na tawbasidi udri aduga Kuki singna di NIA do open challenge story ba Kangkokpi gi SP da phuri ba aduga Amit Sahana huji Manipur da ing tape haibi gi matungda Kangkokpi romda ain kaina check post hangaga maitai yawbran ja thoksin toba gari khudimakta check toba adugumba ain kaiba thabak kayama chathai NIA da open challenge to bosisu yamna choba crime amani aduga SP da police ki dress ta leidiba akoi huji SP da Kuki singna khut thari base uniform da on duty da khut thari base yamna choba crime ni adusu huji gyawphata kari action loiba adusu khangde asugumba drone bombing tawriba pikliba angang kayama tamthina ona neiraga hatliba kayama leiriaba Asumaina maitai kayagi mathakta otpa nobo naiba tawropatagi khangma ngamdabadagi pikliba tungi jumbiren oiriba tungi future oiriba ekhoi maitai masa kayamra laik laisu tamba thadoga imaleba kanbagi tamakta isagi tungi punsi kathoga aigi nuksiriba yum aigi nuksiriba isinau ima ipa punamak aigi nuksiriba icha langche amaga iramdamgi tamakta inat ki tamakta ekhoi mayam gi tamakta Hojik Thoklaga Tawaina Ponta Oi, Asi Kudimak Toklay Base 3rd May 2023 da Kuki Singna Ot Payama Kai Ot Laga, Maite Singi Matakta Landara Aga Susanpur da Ekoi Maite Kayama Nars Oina Layramba, like Lashutamna Layrapa, Sahi Chalaba Ima Bona Hingna Mai Takiba, Adugumba Akoi Sahi Chalaba Abok the Hingna Mai Takiba, Kayama Layrabani, Asuma Mayam said to Mina Layaba. Susanpur da building da maite gi yum sador lerba building da blast tokiba video su viral chakrabani adugumba terrorist ki thabak thawong tawrumba mayam ama leina ngasi yo phawda Kuki singna amukamuk central government da muk open challenge to salai India Myanmar ge ngamkhai fencing khani haina sambal khani haibadu da more da leiba lam mapu singna lam piba yaroi hairi kya usitri bano Kuki singna usitri base kari gino aibada central government asi khudimak thogan mani Kuki singna lam hengalakpa matamda asi yade ne khangan dabadagi Kuki singna ngasi tauning ba tawraga haining ba hairi bani aduna leiriba khoi central government amadi huji Manipur lenga ki huji governor oiba mayam punda mapu pokning chinjanjaraga ayang matamda thuba matamda Manipur se ingna tapna tangnu leitaba hana gi mato mong da pubirak na ba lenga ki pungni chingjanjage adugi chinau mayam ngasi gi video se matang se ga loisenjarege video se ga so yang yaw ki ba kya le so ngak pi waina pari mom channel na yengbiri ba mayam puno game hom dei kok no jari aroi ba da moka haijage hoji Myanmar am da awana ta do lei ba chinau singi ekhoi mayam angama mateng pangwinasi
इमा लेपाकना याइफरे कांगलेपाकना याइफरे अदुगा मुका हाइजेगे म्यांमार यौना मतेंग पांगमा ngamjabase mayamgi matengdagini mayam punamako party mom channel amuka sona ikai khonnaba uchari chinaw mayam video se yengminasi asidabu maitai tumina leiro hai kanana yadori banoba central government di kuki na tauning ba toboda usinada ba sarga asum leiribani repeat action kangu khangde leiriba central force kangu khangde maitai kadom da lei maitai dedi kapage maitai kadom da lei maitai dedi yaraga di hato ge bagi mato mong da leiaba adubo kuki singna amuka kaiho irang saugalei ba adugumba kuki singi mathakta di central government central force state force kari sui action taude kari gino maitai ekhoida ta asum namtha dagi hotnari base maitai ekhoina asum khang mani maitai ekhoina khang base ngamsalakta di maitai da namtha na ba kanagumba nupi nipa ama bhauna malem da leite base ase leiriba khudimakna kawroidabani aduga hoji kuki illegal immigrants kuki narco terrorist singna irang saugalei basida central government na sab action lokhatpiu aduga ekhoi maitai na asugumba mato mawongda karigumba kuki singi firanda maitai singna asugumba mato mawongda kariem narga yamna usittabagi mawongda khongpakna khongoinariba ase ekhoi maitai na torma tari tampak tangasi leiba yaroi mammani repeat action kangu dagina leiriba central force kangu dagina targets pukka apane maitai kayama hospital da hojik admit tomham mafam leidaroi thallani pokhairani adubu kuki singnadi tauning ba tobada central government central force usinada na sawana leiriba se maitai na khangba yarge khangi bani maitai na khangba ngamaktabada maitai bu namthana ba kanagumba nupi ni pa ma malem taibang sida leite ba se kaubham thoktabani kaudhragadi phagani aina wafam sima thamjage aduna central government gi pungning chinghenjage asigumba kuki singna maitai gi phiran malem salai tare thawai da gi suhena luna khanjari ba ekhoi gi phiranda asigumba mato mawongda india gi law da chatna daba ekhoi gi india manung da yaudaba asigumba illegal immigrants kuki narco terrorist singna chathari ba mato mawong ase chap chaba action lokhat pi wai ba wafam se si haijaraga central government gi pungning chinghenjage central government da mo open challenge to salai india myanmar gi ngamkhai fencing khani haina sambal khani haibadu da more da leiba lam mapu singna lam piba yaroi hairi kya usitri bano kuki singna usitri base kari gino haibada central government asi khudimak thogan mani kuki singna lam hengalakpa matamda asi yade ne khangan da badagi kuki singna ngasi tauning ba tawraga haining ba hairi bani aduna leiriba khoi central government amadi huji manipur lenga ki huji governor oiba mayam puna mapu pukning chinghanjaraga ayang matamda athuba matamda manipur se ingna tapna tangnu leitaba hana gi mato mong da pubirakna ba lenga ki pukning chinghanjage adugi chinaw mayam ngasi gi video se matang se ga loisenjarege video siga so yang yaw kiba kya lere so ngakpi waina pari mom channel na yengbiri ba mayam puno game hom dei kok no jari aroi bada moka haijage hoji Myanmar amda awana ta do leiba chinaw singi ekhoi mayam angama mateng pangwinasi ima lepakna yaifare kanglepakna yaifare aduga muka haijage Myanmar yona mateng pangma ngamjabase mayamgi mateng dagini mayam punamako pari mom channel amuka sona ikai khonnaba uchari